Mla Paolienlal Haokip ki Asengba Voter Record CEO Office na August tangkun Faobagi Manungda Miyamda Mayek SENGNA KHANGHANDRABADI Manipur High Court PIL file TOURAGANI HAINA social activist SHANJOY AHANTHEM na PHONGDORAKLI Mahakna press thadorpa video footage amada mahakna makhata na hai Manipur gi miyamna maruoina yellow furup sing asidi masing langamdana kanglon kaina ngamkhai wangmadagi changchilakpa illegal immigrants singi sathiba aggression mayuk naraba lamdamama oire Housing status da mayuk nari ba chayom helaba ethnic violence asigi mapumoiba hawrafamsu illegal immigrants singi khujin thorang nani Manipur da khunda sinduna laikraba kukizo illegal immigrants singna masing yamlaba armed group ki syndicate mayam ama linkhatuna lamdam asigi achaw chawba umang sing chingmai sing kokthokna poppy plantation tawduna achawba narco business ki kon saduna maduda fanglakpa senyamna afa highly sophisticated oiba nongmai kusukulai bomb top amadi drone chingba kaya leishinduna lamdamasigi yellow furup singda atamnana landaduna genocide campaign amadi ethnic cleansing chathare haibigi malem sintungna khanglaba wafamni adugi sumathakta kukizo armed group singi oiba liching kaya amadi ifongfongna Myanmar da MP oramlaba Myanmar National Singni haibisisu ifongfongna khangnarabani adubu center da lengagliba BJP government na makhoigi lanai oiba vested interest asigumlaba narco terrorist sing asibu kankhatuna yokhatuna thamli makhoina shugi ground da rules sing thugaiduna makhal mathil kaya gi crime kaya chathabada karigumba action amata lokhatana yengduna lairi ahoina dum bichang changduna kankhatli haibisi miyamna ifongfongna khangnarabani Mayam asigi mathakta hojik miyam gi mahut oiriba 59 Saikot AC gi BJP MLA Mr. Paolienlal Haokip ki voter gi achumba Asengba mari makong khanghalu mahak masagi chahi nifu manga nifu taruk Saikot AC gi voter list yaude mahak kadai degi lakpano haiba miyam gi chingnaba leiringai chairaga sida supnagi lisingani kunithoi khaktada Saikot AC gi polling station number 69 gi voter serial number 592 da yauba 2005 ki voter list yaudaba Misak asina matau kamdongna SIR Special Intensive Revision ki draft electoral roll da yaurakli bano haiba wahang lakli SIR ki draft electoral roll di Mla Paolienlal Haokip asi 59 Saikot AC gi polling station number humdraka mari gi house number taruk voter serial number chonga ga tara mari da matau kamdongna yaurakli bano haina social worker SHANJOY AHANTHEM na hanglakli Asigumba chamamnaba amadi chingnaba information mayam asi leibak miyamda state government ki election department amadi CEO office na chatliba thasigi tangkun August ki tangkun Faobagi Manungda BJP MLA Paolienlal Haokip ki Asengba voter record haibadi lising ani kunithoi gi mamangda mahak amadi mahak ki progenitor haibadi mapamapu sing state asi karamba assembly constituency the voter chanmano kari manungi mahak Masagi chahi nifu manga nifu taruk fawba voter list mahaki family singsu yaudabano amasung matau kamdawna listing ani kunnithoi khaktada Saikot SC gi voter list chalibano mahak Asengba Indian citizen amara natraga foreigner haibasi miyang khangna marik chumna thambiu natragadi August ki tang kungi matungda BJP MLA Paolienlal Haokip ki Asengba mari makhong leiba miyam puna khaminanaba Manipur High Court PIL ama shoot TOURAGANI HAINA PHONGDORAKLI SHANJOY AHANTHEM na makha taraduna subject to correction da Google da phangba record matung inna 59 Saikot AC asi 2012 ta punna voter masing listing nifu manga chatret kuntra mapan laiduna polling station masing yang khaitret laiki aduga listing ani kunga manga pre SIR da punna voter masing listing humputaruka chatruka humpumari oiduna chahi tara humdoida punna voter masing listing kunga chamapan kun manga hegelakpa amasung apun polling station masing na marfu oiduna punna polling station na kunhumdoi hengalakpa kendra amani hengalakli ba voter masing asisu ka hena chana daba mawongda hengatuna abnormal oiba population growth rate ni haibasu wafamsu thamlakli so hittraim pan suraba India gi Asengba pure citizen sing do madu khaktam akogi electoral roll da yawgada ni haiba makogi eligibility criteria da mayek sengna iri aduga amromda amuka akogi wrongful inclusion of any foreigner mitop sing lanba aranba mongda electoral roll chanchilamagadi makoi singa do delete tawda sigum masing chigi makada hojiki Paolienlal Haokip ki keno sidai sida koina mamang da media gi report sing da phangri bise masidai sida mahakhi hojiki SIR sida mana 2005 ta akogi last SIR duda mahaki mari makhong
माकी हौरफम वोटर की रेकॉर्ड मैम सिंसे पीबीओ हाइबने कोइन हारिसे मा क्याम चुम्बनो क्याम लानबनो मदु अखोय खंगदे तगुम सुंग पब्लिक की डोमेन दा खन नैनबा अमदी ओइरा अबनिना मसिग रेस्पोंसिबल से मणिपुर की इलेक्शन डिपार्टमेंट अदुग मरुओइना चीफ इलेक्टोरल ऑफिसर ना महाकी मरी मखो अदला महाकी मपा महाकी मपू महाकी एंसेंटर सिंह हाबिदि महाकी प्रोजिनेटर सिंगी अकुप डिटेल महाकी रेकॉर्ड तो मधुसु मैम मांगदा ऑफिसर सिंह थंबीगदे महाक से कदाई दगिनो मणिपुर दा हाबिदि इंडिया दा करमतम दा चंगकपनो मपा मपू की हक्तक सिना कराई दगिनो अदुगा महाक सिना करिगिदमक्ता पोकपदगिन